Chahi lising kaya gi puari leizaba tongan ba furup kaya na punna khundamina duna amadi furup singna amana amagi mipan tang aduna semgalakhiba apun magi saktam adu chahi tangka kharagi matam asida mami samnakpagi phibam aman lakpa ase laibak thibane khundamina ba kanglop masalgi marakta amana amada thajana ba walak pamanba thawong kaya chatharakpa sina manipur gi apun magi saktam da chawma sinarakle honglakli ba phibam asida na hongnana apun magi saktam ama sagat mina duna lamdam asida mahoksagi ingtappa ponsirol ama hanjilakta ba nabagi tangai fadaba matam ama lakle hana Federation of Civil Society Organization Fox Manipur na lawi hana Fox ke Secretary Information and Publicity Relation na thadorpa jeol amada khangalakle jeol aduna makhatar aduna hai iramdam asida ingnisin kun gomdoi gi me ahum dagi thokhiba lan aduna maram oraga Manipur kunage semitlon da kham thengna sohalaktuna nomagi suraga hingjaba khundaminari bakanglo khudingmaki mioi singda kham thengna awaba kaya pibdana tana Kunai asida tonga ba crime kaya ama nahogna thohalakna ba machak ama ohelakle punna hingmina ba punna chakhopmina ba thak khuding makta autonomy leiba khunai ama semgat minaba amade maitai amadi kuki furup animake internally displaced person IDP sing masa masage yumda hanjin hanaba amade IDP sing gi semilot fagat hanaba economy revival of IDP pandamda haukiba December gi kumapan ingnisin kunga mangada hotel Imphal gi sangai holda lamdam asigi akhang ahi kaya na sarukya duna one day academic discourse on normalization in Manipur habi hiramda khanena ba meepham ama folks na mapung oiba thodang lokduna panthokkhre ba leire meepham aduda akhang ahi singna thambiram ba suggestion singda yumpham oraga lamdam asida mahoksagi ingtappa phibam hanjilakna ba khongthang sing Federation of Civil Society Organization Fox Manipur na bailena ba singda taksin ba loina Bangthok payaba thabak sing pangtukuna thabakta onthuk amadi kham thengna awachai theng kaya mayoknari ba nakal animaki IDP singi semilon phagat hanna ba effective amadi practical oiba akhanna ba policy ama Manipur lengakna athubata pakhat piduna lamdam asida mahoksagi ingtappa hanjilakna ba khongthang sing thabakta onthukna ba appeal tawre